India Lenga ki Education amasung External Affairs ki Union Minister of State oiramba Dr. R.K. Ranjanna Indira Gandhi National Open University Ignou Vice Chancellor Uma Kanjilal ga unaduna state asida Ignou gi Thabak-Thouram sing Henna Pakthok-Chaothoknabagi Matangda Wari Sanakhre Tha asigi haukiba tang ahumda hanagi Minister of State Dr. R.K. Ranjanna Ignou gi campus ta chatuna University asigi Vice Chancellor Professor Uma Kanjilal ga unabada mofam asi mahakna taksinkhibani Unaba aduda Ignou na state asida paikhatliba mahimasingi kangnon sing kena mapangal kalhannaba amadi atay atopa hiram kaya dasu khud thanabaki wafam kaya Dr. R.K. Ranjanna pukhatki Masida sunatana notice India ge state singda akhanaba meeting thamduna artificial intelligence ki open distance amasung digital learning ge thaurang Hodoknabagi wafamsu Vice Chancellor Uma Kanjilalda Sandokna Thamki Loinana Viksit Bharat 2047 gi pandam asi phangnaba honabada Ignou digital learning gi lamda achoba thodang ama loba yanaba ki matangda su wari sanaki hairi